Hello guys, mayam ngasidi nga oin tawrage nga ga kobilaiga thong tharaga fajan sa tharage ngasidi nga tare thau thangale thau se khara khara saba horaga me te tan tha tharage thau saramina moi la Maroi se sumaina yamna nana hopi kitaba lego duga morok masu haidi haidna ana hapsan kitaba dugu matungda nangge ko phadana nangge nga pa yare nga pa ke makok chana tha tara makok na mapin do lagi mathang joro hajilane hapsalane agi tak tak on thokirane on tho matungda si saugla ani sauglaga sawalaga yengba sum nuaire yengbadagi nuairapudagi mahausu fadana legidu manjile koble ma hapsale koble habai timing yore koble hapsale ujek koble sawi koble si yamdi yame to tuida male nga se tuida to hangde do yengse yam to jon thone si thongiba patra se da uyanje haigadra karegadna thongisiga kobile habisiga nga siga sante ko dona chille dona kha toidra to khande do yengase patra kobile patra matungi si saugla matungi ni go yam fajare suse how to male go mem mulle go mahi hapsalla yare hapsalla yare chalo tumura Imaro di bekha hai di ni wani ya to ni hai ai tho ko Yang minus ko mem loi fo fatigom hapsalla ujek fatigom sai sala matungda thongba thakpa pumloi lojilaba matungi saktam sir leire mayam yengbiyo video se yengbu ngai tar gadi mayam support to bi mayam